ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯗ ꯄ꯭ꯔꯣꯇꯦꯁ ꯇꯧꯕꯒꯤ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛꯁꯨ ꯌꯥꯎꯃꯤꯟꯅꯒꯗꯕꯁꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯒꯤ ꯊꯧꯑꯣꯡ ꯊꯧꯁꯤꯜ ꯑꯁꯤ ꯃꯣꯏꯒꯤ ꯌꯥꯅꯤꯡꯗꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯉꯥꯛꯇꯅ ꯃꯗꯨ ꯀꯣꯊꯣꯛꯑꯃꯁꯨ ꯀꯔꯥꯡꯕꯟꯗꯒꯤ ꯇꯥꯟꯊꯣꯛꯑꯒ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯅ ꯍꯥꯏꯔꯦ ꯉꯥꯏꯍꯥꯛ ꯃꯇꯨꯡꯗꯨꯗ ꯀꯨꯀꯤꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯅ ꯉꯥꯛꯄ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯅ ꯑꯃꯁꯨ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯕꯥꯔꯒꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯀ꯭ꯂꯕꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯀ꯭ꯂꯕꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯄ꯭ꯔꯁꯤꯗꯦꯟꯁꯤꯡꯅ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯠꯗ ꯑꯩꯈꯣꯏꯒꯤ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎ ꯑꯗꯣ ꯏꯁꯥꯅ ꯂꯥꯎꯃꯤꯟꯅꯧ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯥꯔꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯩꯈꯣꯏꯅ ꯂꯥꯎꯖꯔꯛꯀꯦ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯠꯒꯤ ꯊꯧꯑꯣꯡ ꯊꯧꯁꯤꯜ ꯌꯥꯅꯤꯡꯗꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯔꯤꯕ ꯑꯁꯦꯡꯕ ꯈꯣꯜꯂꯥꯎ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅ ꯃꯔꯛ ꯃꯔꯛꯇ Manipuri State Force-ina powerful puthokpa ngamde maram aduna Central Force-ina drill tawraga lege maram aduna aigoti volunteers-ina asigi level da kholaw adu lawbiu isa